Samudragi masak oiba achauba brahmanda asi amana amada ungduda nairi. Miyoibagi nungdasu laigi oiba gun amadi hingchabagi oiba gun ani asina nakal ani da chingduna pukningbu nairi. Piklaba atom amagi manungdasu naibagi thabak chap manana tauri. Asumna naiba sibu samudra mandhan kawi. Naiba khudingda ahanbada hugi masak oiba negative energy natraga thoughting thorakani. Madudagi kanbinaba Jagat Guru oiba Siva Mahadevagi mafamda changjarabadi. Negative energy khudingmak manghan biduna amritabu phangani. Shravan thada Brahmanda Shibu manthan tauba matamda halahal kaubahu thorakki. Jagatpu kannaba Siva Mahadevana madubu thaktuna Nilakantha haina khangnaki. Ingen Purnimadagi Thawan Purnimagi matam sibu Gauna Masada Shravan haina kawi. Manamanthan tauduna Amrita Pamba Singna Jagat Guru Siva Mahadevada changjaduna Tha Ashida Makal Kayagi Upasana Singh Tauri Maramasina Shravan Tha Ase Siva Mahadevada Kathoklaba Thani.